National Democratic Alliance (NDA) na Center da anauba leingak amuk hanna semnana ba thaurang pumnamak loikibaga loinana Prime Minister Narendra Modi bu NDA gi luchingba oina amuk hanna khankrai New Delhi da ngarang pangthokiba NDA gi mifam aduna Prime Minister Narendra Modi na luchingba NDA leingakna haukiba chahi tara da leibak miyam gi yaifana ba paikhatkiba chawkhat thaurang kaya nauhauna na ningsingkibaga loinana leibak miyam na NDA leingakpu thajabagi ahumrak shuba term gi damak mikhal asida chawna mai pakpa ngambani haiki Mifamaduda Modi na hai NDA leingakpu ahumrak shuba term gi damak miyamna mikhal mai pakhalakpa si puwari ama oihoragani hairi loinana miyamna thamliba thajaba si mangdana makhatana leinaba ahum shuba term asidasu leibak miyam gi yaifanaba chawkhat thaurang kaya ama lepalaitana paikhatkigani haiki New Delhi da leiba Prime Minister Narendra Modi gi yumda pangthokiba mifamaduda BJP gi President JP Nadda Union Minister Rajnath Singh amadi Amit Shah yauna Telugu Desam Party ki Chief N Chandrababu Naidu, Janata Dal United ki Chief amadi Bihar ki Chief Minister Nitish Kumar, Shiv Sena Sinde Group ki Luchingba amadi Maharashtra Chief Minister Eknath Sinde, Lok Jan Shakti Party Ram Vilas ki Chief Chirag Paswan, Apna Dal Leader Anupriya Patel, RLD ki Chief Zayan Chaudhary, JDS HD Kumara Swamy, Hindustani Swami Morcha ki Chief Jiten Ram Manji, Janasena Party ke leader Pawan Kalyan yauna NDA da yauri baluching ba kyana saruk yakhi